ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩ ꯏꯝꯐꯥꯜ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯅꯥ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗꯨꯗ ꯐꯤꯔꯣꯜ ꯊꯨꯞꯅ ꯊꯨꯞꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯔꯤ꯫ ꯉꯁꯤꯗꯤ ꯗꯥꯏꯔꯤꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤꯗꯣ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯃꯥꯗꯤ ꯑꯍꯣꯡꯕ ꯑꯗꯨꯝ ꯅꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯄꯨꯟꯁꯤꯁꯤꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯃꯇꯝꯗ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯌꯣ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯗ ꯒꯤꯔꯤ ꯇꯛꯑꯝꯃꯤ꯫ ꯄꯥꯕꯨꯡ, ꯍꯣ ꯄꯥꯕꯨꯡ! ꯃꯅꯤꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯣ ꯑꯩꯅ ꯍꯥꯏꯕ ꯒꯥꯔꯤ ꯂꯩꯕ ꯄꯩꯁꯥꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕ? ꯍꯦ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯇꯣꯂꯣꯞꯁꯤꯁꯨ ꯐꯪꯗ꯭ꯔꯤꯅꯦ꯫ ꯄꯩꯁꯥꯗꯨꯁꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣꯅꯦ ꯅꯪꯒꯤ ꯒꯥꯔꯤꯗꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ? ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯝꯇ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯂꯩꯅꯥꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄꯩꯊꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯟꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯌꯥꯎꯔꯤ꯫ ꯀꯩꯗꯧꯔꯦ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯕꯁꯤꯅ? ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯂꯩꯅꯕ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯄꯤꯌꯣ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯑꯩꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯌꯣ ꯍꯥꯏꯔꯨꯕꯗꯩ ꯄꯩꯔꯒ ꯆꯪꯈ꯭ꯔꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯊꯦꯝꯕꯤꯔꯨꯁꯣꯅꯦ ꯃꯃꯥ ꯅꯪꯕꯣ꯫ ꯍꯣ ꯊꯦꯝꯖꯔꯨꯈꯤꯒꯦ꯫ ꯃꯣꯏ ꯕꯥꯁꯨꯅꯦ ꯏꯆꯥꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯂꯩꯗꯧ ꯒꯥꯔꯤꯗꯨ ꯀꯣꯛ ꯍꯦꯛ ꯂꯩꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯏꯟꯗꯨꯗꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯅꯤ ꯇꯞꯅ ꯁꯣꯜꯍꯧꯏ ꯈꯕꯔꯗꯨ ꯄꯥꯏꯗꯨꯅ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯗꯤ꯫ ꯃꯅꯤꯁꯨ ꯈꯕꯔꯗꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯃꯤꯇꯥ, ꯅꯪ ꯂꯩꯔꯝꯕꯒꯤꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯕ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯥꯎꯔꯝꯂꯅꯤꯀꯣ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗꯣ꯫ ꯂꯩꯅꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯗꯥꯏꯔꯤꯗꯨ ꯃꯈꯥ ꯑꯃꯨꯛ ꯄꯥꯕ ꯍꯧꯏ꯫ ꯏꯟꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯂꯩꯅꯥ ꯃꯃꯥꯏꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯏꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯂꯩꯅꯥ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯃꯛꯂꯝꯃꯤ꯫ ꯅꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯑꯝꯇ ꯌꯥꯗꯦ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯏꯃꯥ꯫ ꯏꯟꯗꯨ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯔꯛꯏ꯫ ꯏꯃꯥ, ꯍꯣ ꯏꯃꯥ! ꯂꯩꯅꯥꯕꯨ ꯂꯩꯇ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯁꯃꯤꯇꯥꯗꯨ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏ ꯂꯩꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ꯫ ꯂꯩꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯃꯥ ꯀꯅꯥꯅꯣ ꯌꯦꯡꯕꯤꯔꯨꯁꯣ ꯑꯝꯇ꯫ ꯍꯣꯏ ꯏꯃꯥ ꯌꯦꯡꯂꯨꯒꯦ꯫ ꯏꯟꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯧ ꯏꯃꯥ, ꯏꯟꯁꯥꯡꯁꯦ ꯊꯤꯜꯂꯛꯄꯅꯦ꯫ ꯑꯗꯣ ꯂꯩꯅꯥꯗꯤ ꯎꯗꯦꯅ, ꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯃꯥ? ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯣ꯫ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯨꯈꯤꯒꯦꯀꯣ, ꯏꯟꯁꯥꯡꯁꯤꯁꯨ ꯄꯨꯁꯤꯟꯕꯤꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯟꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯃꯤꯇꯥꯁꯨ ꯍꯔꯥꯎ ꯂꯩꯅꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯁ, ꯑꯩꯗꯤ ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯈꯜꯂꯨꯔꯦ ꯏꯕꯦꯝꯃ꯫ ꯂꯩꯅꯥꯅ ꯙꯞꯇꯤ꯫ ꯁꯥꯎꯔꯤꯔꯣ ꯚꯥꯏ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯀꯣꯂꯦꯖ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯔꯁꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ ꯚꯥꯏ꯫ ꯂꯩꯅꯥꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ꯫ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯅꯪ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯟꯗꯨꯁꯨ ꯇ꯭ꯔꯦ ꯑꯃꯗ ꯆꯥ 2 ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯆꯥ ꯊꯛꯁꯤꯁꯦ ꯏꯕꯦꯝꯃ꯫ ꯍꯣꯏ ꯃꯃꯥ꯫ ꯈꯪꯗ꯭ꯔꯦ ꯅꯪ ꯂꯥꯛꯏꯉꯩꯁꯤꯗ ꯅꯇꯥꯁꯦ ꯑꯝꯇ ꯊꯦꯝꯃꯝꯃꯨꯗꯣ꯫ ꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯨ ꯏꯃꯥ ꯀꯩꯒꯤꯅꯣ? ꯍꯣ ꯍꯟꯗꯛꯁꯦ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯇꯣꯂꯣꯞ ꯈꯔ ꯆꯤꯟꯕ꯫ ꯑꯗ ꯒꯥꯔꯤ ꯂꯩꯕꯗꯣ ꯀꯣꯟꯅ ꯂꯩꯁꯤ ꯍꯥꯏꯔꯨꯕ, ꯑꯗꯨꯒꯤꯅꯤ ꯁꯥꯎꯔꯤꯕꯁꯦ꯫ ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯩ ꯊꯦꯝꯒꯦ ꯏꯃꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗꯣ ꯅꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯣ꯫
Indudu adu nganglamlaga thoki. Samitana ahi ta phajabise sabu pakserese adui saruk admission tawrurase lushilo leina yam ngakna kaidano haise bai akhoi ni negi macha dabrem nadi moi dm do phai haiye aduda oina try to horasi as moi imphal da ayam talle bai lushilo salo natradi thengkrani haiba aichu lushilo khige hingja bishidi Laina su Piroloshin Bachangkri, Samita su Mayum Lom the Jatkirami, Samita Mayum Hik Yobaga, Mamana Hanga Ami. Rituna Bema, Nangbu emission to Jatkani Haibadubu, Malinga Shida Hobana Yadroni Nangba. Adungini Ima, Natalo Shanbala ise. Pare, Chaktisara Ridro Nangba. Ima, Ayuren Kona Tarage. Samita du Asi Hiram Laga, Mahagika the Lushin Bachangkri. Ngak lairaga Samita lotion laduna tholai Ima ai thengi chalukhige ko Ngasai dagi khoidau sawning lamba leina wakhal ama khanduna mawan khali Kaino minno ngasi siba gari do kai chatkre ai di ba as thenga kan sida tawr dawni leina urum sonduna mama bu kawrai Ima ho Ima Indusu chakum lom dagi changai kaidawrage chabo Ima ai gari angobodo udra haiba udene Ima di as Ima ai horen laga thirage ai chalukhige Samita do haineringai tanjadada lainagi mayumda gari thauduna lai aduga horon tit khongai laina manung lom dagi hairai Ima, ai gari do horen ko na thirage. Samita lae, ai thenge, chalukhige ko Ima. Induna tamna harai. Hoi, gari do ningthi jana thau ko na bani. Samita na, hoi Ima. Machanupi zatkraba matung Indu tapna sonjari. Mangau thikre da ko aigi chanupi se. Hey, sorry bungo. Isanupi sibu aswe ngam yawhan binu ko. Somda Sukuladu Machanupa Rakesh ka wari sanarami. Ibungo nangbu college laroidrone thengribane. Pungali babo. Tanjaduda Rakesh ki mamanaba parina phone tawrai. Kullana hairuklami. Kanagi phone ne payune. Pari gine baba. Pare sanajaro. Kulladu asi hairam laga Machanupa Rakesh ki ka dagi thokirami. Rakesh ponda mukon chinduna. Kai leri yo. Is kai khondana dude ayunganda sida. Naming ne kaino aina thonba. Is yai he nangsu. Rakesh na ado lotion belor bai. Ho ngasai ne loire. Phare thamo laagi dude. Phone thamgraba matung pari mama ibe magawari sanari. Ibe mana chatora bai bunga hoi ma phare Ima su kaithel chalukhige somdana Rakesh gari thaudokuna mapada laurami Baba ai chalukhige Ima da sai biro Kullana hoi ningthi jana thauko gari do ipagi bungo nangbo hoi baba Rakesh tu adu hairam laga pari bo hobala ami Rakesh lambi amagi nakanda gari do khamladuna pari da phone tawshili bai ai noi thongan mapa da leire tholo pari na hoi lae bai pari do mama kabok leida haiphet laurami Ima ai chalukhige ojana ta ko do phajana ta ko hoi Ima nasa su khangje ye gyan ta jaye pari mama da lauramduna Rakesh ki manak ta lai pari na chalasira bai Yahau theng hai shine Yare gari se ai thoragi thenge lao chalasi lao hoi bai so shida leire ani do wari sana gari do thaudana lai parina bai nang sak charakra wari do horen tawro ibo masidi somdana leina amadi Samita su nokphe tawduna gari do thauri leina na hairuklami moi diem se haina roi dori aidi
Samitana, warido kona saro. Gari lai bai yengoto. Hai baga tau baga gari do break phaba ngamkhide. Laina hoi gi gari ga Rakesh gi gari ga thingjinaki. Laina khudak tuda yam sauna hairak lami. Oi, namito udra ha. Namito kadai da pange. Gari lai se udra namito. Laina gi wahai tuda Rakesh di Laina da adumog yengduna laikre. Somda Parina Rakesh pukarai. Rakesh di mangli. Parina. Bye. Ho bai, tabro nambwa. Rakesh wakhal da khali. Kai de lo shabino siba. Asidi amuk phaba udri hai. Phajai he simade. Maming de khangning khre dai ba. Pari do Rakesh na khumakta baduda amuka silaur e. Bye, ho bai, tadro he. Masidi. Asai de ki khoidau sauninga ba laina amuka se saur e. Oi, nangoda da haise. Gari che singo yam thuna. Samitana Laina gi mong duda tapthana bahare e. Yare bai nangsu pungsi thengi chalasi lao. Laina na gari se singhadu wadi. Pari na hairak lami. Kayo gadabano na bani ba? Samitana dem da admission to wala pane. Pha semge dada. Dada hoidi kai jatoino. College ki lambi pule khoiga. Noiga adudi chatminarasi lao. Laina wakhal da khali. Ha, moi shwa impa se paktaba mi se laidi laiba chani. Hingda bana logare dai di. Saita laima penjai da. Rakesh na ichalani gi mingdi keke koge. Samitana aigina Samita magina Samitana Laina gi maming he haigi tawbaga Laina na haira e. Bye hallasira aidi yum chatninge. Samitana Laina da tumin layo highway mong da ingit pirai. Ngay hak lairaga marido college ki gate mapa yorakle. Pari na hairak lami. College yogdore jangminarsi. Akoy taagi lao admission to phomdo. Samitana hoi dada. Dada hoi thengna base yam nungai re. Rakesh na amuk hairak lami. Pare adudi kona muk thengnarsi. Akoy shu class amuk khige. Samitana hoi dada ai haure. Admission tawpham adu Pari amadi Rakesh na taklam laga Rakesh amadi Pari su class jangkhre. Indu somda sak thiri mapuroi bamani na hanga ami. Mama nachanupi du chatkrabane. Hoi moi ba chatkre nga saina. Pare chak cha thokla shi adudi. Hoi moi ba. Indu amadi mani chak sa ba sangkhre. Somda laina murum soli. Kain hisabe nanga sai tori da ha. Ai yam sauninge nangse. Samitana. Haima nang shide asibu kai doge. Moi thengnai se laibak pharabani. Lao admission tawrurasi. Laina amadi Samita su admission tawningai queue do lepkhirami. Amarom dana Rakesh class ta phamna Laina gi wakhal da mangli. Maming du da khangadi phagadapni tawrisi. As masakti aigi tamoi gase loina hugi tawe. Kai de la rembi oidoino siba. Kanade hayeng college lakpa ngai gi. Magi nakal gi ya pobadudi ai ngaure. Mangli ba wakhal do Pari na thokai ra e. Bhai, kaino nang tawri do. Kana gi wakhal no mangli do bai. Rakesh na. Ha. Nang shiri jaja yam ngangi tumin lai ngak ta. Mut ka loi kai khre. Hai ma. Bhai nang heloi unaraba. Rakesh na. Ogna bana te bai. Thamoi se buduna chatkre. Ha, kanano ni hai siba. As nang shi sukhang sinada ba sarna. Ngasagi lairim biduro. Rakesh na wangang ge hek tobaga class ta larik tak liba oja Premita ani du da laura e. Oi, last bench lekhalo na bani. Rakesh na. Oja ne na tan cha khidra pone. Asi haiduna Rakesh tu murum soli. Pari na haira e. Bye, tumilayo. Premita na hairak lami. Navani ngasai de kari zero no. Tawri da ha. Rakesh na. Oja lariki maram da khanari ne. Pari wakhal da khale. Chindi phasana thi re henam haire yamna. Khangni ba nang hore.
ꯄ꯭ꯔꯦꯃꯤꯇꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯃꯣ ꯃꯇꯨꯡꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯃꯄꯨꯛꯅꯤꯡ ꯆꯪꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯏ ꯁꯪꯉꯦꯍꯦ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯕꯁꯦ ꯚꯥꯏ ꯁꯪꯅꯤ ꯅꯪ ꯑꯗꯣ ꯍꯌꯦꯡꯗꯩꯅꯤꯀꯣ ꯀꯣꯂꯦꯖ ꯀꯥꯗꯣꯏꯁꯦ ꯚꯥꯏ ꯑꯁ ꯇꯟꯗꯤ ꯇꯟꯗꯧꯔꯤ ꯚꯥꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯣꯏ ꯗꯥ ꯄ꯭ꯔꯦꯝꯗꯣ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥꯏ ꯍꯣꯁꯇꯦꯜꯗꯣ ꯏꯁ ꯑꯗꯨꯐꯥꯎ ꯈꯪꯗꯕ ꯃꯔꯤ ꯃꯇꯥꯅꯤꯗꯤ ꯍꯥꯏꯔꯒ ꯁꯃꯤꯇꯥ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩ ꯃꯥꯅ ꯌꯥꯟꯂꯤꯕ ꯁꯥꯏꯠ ꯕꯦꯛꯇꯨꯗꯒꯤ ꯀꯣꯜ ꯂꯥꯛꯏ ꯂꯩꯅꯥꯅ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯂꯛꯅꯔꯛꯏ ꯚꯥꯏ ꯅꯣꯏ ꯁꯥꯏꯔꯣ ꯑꯁ ꯚꯥꯏ ꯅꯪꯁꯤꯗꯤꯕ ꯗꯥ ꯄ꯭ꯔꯦꯝꯅꯦꯍꯦ ꯃꯁꯤꯗꯤ ꯑꯣ ꯄꯥꯏꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ ꯌꯥꯝ ꯄꯛꯇꯤꯌꯦ ꯏꯕꯦꯝꯃ ꯁꯃꯤꯇꯥ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯜꯂꯣ ꯏꯆꯟ ꯅꯪ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯣꯏꯔꯕꯣ ꯗꯥ ꯄ꯭ꯔꯦꯝ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯑꯝꯕꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩ ꯅꯣꯏ ꯆꯠꯂꯝꯈꯤꯅꯨꯀꯣ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯀꯦ ꯍꯣꯏ ꯗꯥ ꯄ꯭ꯔꯦꯝ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯗꯤ ꯊꯝꯃꯣ ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯅꯥꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯗꯥ ꯄ꯭ꯔꯦꯝꯗꯣ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯌꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯍꯥꯏꯔꯛꯏꯕ ꯑꯁ ꯇꯟꯗꯣꯔꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯃꯣꯏ ꯏꯝꯐꯥꯜꯁꯦ ꯑꯗꯣ ꯅꯣꯏ ꯗꯥ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯟꯅꯕꯗꯣ ꯉꯁꯥꯏ ꯅꯨꯄꯥꯗꯨꯗꯤ ꯑꯣꯏꯔꯣꯏꯀꯣ ꯄꯛꯇꯦꯕ ꯉꯁꯥꯏ ꯁꯛꯇꯥꯗꯣ ꯍꯣ ꯕꯥ ꯐꯈ꯭ꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯣꯏꯔꯝꯃꯣꯏꯍꯦ ꯀꯩꯁꯨ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯑꯁꯣꯝꯗꯅ ꯄ꯭ꯔꯦꯝꯗꯨ ꯃꯃꯥꯟꯅꯕ ꯁ꯭ꯌꯥꯝꯒ ꯂꯥꯛꯏ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯑꯃꯨꯛ ꯇꯞ ꯂꯩꯔꯅꯨ ꯅꯪꯒꯤ ꯍꯩꯅꯕꯤꯗꯣ ꯅꯣꯏ ꯁꯥꯏꯔꯣ ꯂꯥꯛꯏꯁꯦ ꯚꯥꯏ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁ꯭ꯌꯥꯝꯅ ꯐꯕꯨ ꯐꯩ ꯅꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯚꯥꯞꯀꯥꯗꯤ ꯉꯥꯏꯔꯝꯃꯅꯤ ꯂꯥꯛꯑꯣ ꯊꯨꯅ ꯁꯣꯝꯗꯅ ꯑꯃꯨꯛ ꯔꯥꯀꯦꯁꯅ ꯚꯥꯏ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯁꯤꯁꯨ ꯑꯣꯐ ꯂꯩ ꯑꯩꯗꯤ ꯌꯨꯝ ꯍꯟꯅꯤꯡꯉꯦ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯄꯥꯔꯤꯅ ꯀꯩꯅꯣꯗ ꯚꯥꯏ ꯅꯪꯁꯨ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯏꯊꯟꯗ ꯌꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯌꯥꯎꯈꯤꯁꯦ ꯐꯔꯦ ꯚꯥꯏ ꯑꯗꯨꯗꯤ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕꯗ ꯀꯦꯟꯇꯤꯟ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯂꯩꯅꯥꯒ ꯁꯃꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯃꯤꯇꯥ ꯃꯕꯨꯡ ꯄ꯭ꯔꯦꯝꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯁꯣꯟꯖꯩ ꯚꯥꯏ ꯑꯩꯈꯣꯏ ꯗꯗꯥ ꯂꯥꯛꯑꯦ ꯇꯨ ꯂꯩꯅꯥ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯃꯗꯤ ꯌꯥꯏ ꯂꯩꯅꯥꯅ ꯀꯗꯥꯏꯅꯣ ꯚꯥꯏ ꯇꯨ ꯑꯁꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯀꯔꯝꯕꯅꯣꯕ ꯌꯦꯠ ꯊꯪꯕꯁꯦ ꯑꯃꯁꯤꯅ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯅꯤ ꯑꯣ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯄ꯭ꯔꯦꯝꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯇꯨ ꯏꯆꯟꯅꯨꯄꯤꯅꯦ ꯑꯁꯤꯅ ꯁꯃꯤꯇꯥ ꯑꯃꯁꯤꯅ ꯃꯃꯥꯟꯅꯕꯤ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯑꯩꯒꯤ ꯃꯤꯡꯅ ꯁ꯭ꯌꯥꯝ ꯁꯃꯤꯇꯥꯅ ꯑꯩꯈꯣꯏ ꯗꯥ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯟꯅꯕꯔꯣ ꯃꯥꯅꯦ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯗꯣ ꯏꯆꯟꯁꯨ ꯁꯤ ꯀꯣꯂꯦꯖꯁꯤꯗ ꯇꯝꯗꯣꯏꯔꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯩꯁꯤꯅ ꯅꯃꯥꯟꯅꯕꯤꯔꯣ ꯃꯥꯅꯤ ꯗꯗꯥ ꯄ꯭ꯔꯦꯝꯅ ꯀ꯭ꯂꯥꯁꯀꯗꯤ ꯈꯪꯉꯕꯣ ꯅꯕꯥꯅꯤꯕꯣ ꯁꯃꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯗꯥ ꯄ꯭ꯔꯦꯝ ꯃꯥꯅ ꯂꯩꯅꯥ ꯀꯧꯋꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯄ꯭ꯔꯦꯝ ꯂꯩꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯟꯁꯨ ꯁꯤꯗ ꯇꯝꯗꯣꯏꯔꯣ ꯃꯥꯅꯤ ꯗꯗꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯍꯥꯟꯅ ꯆꯥꯔꯨꯔꯁꯦ ꯑꯗꯨꯒ ꯀꯣꯂꯦꯖꯀꯤ ꯗꯤꯇꯦꯜꯁꯇꯣ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗꯨꯗ ꯆꯪꯉꯛꯑꯝꯃꯤ ꯂꯩꯅꯥꯅ ꯀꯦꯟꯇꯤꯟ ꯍꯦꯛ ꯆꯪꯉꯛꯄꯒ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯗꯤ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯣꯏꯒꯤ ꯏꯝꯐꯥꯜ ꯁ꯭ꯋꯥꯏꯁꯦ ꯄꯛꯇꯦꯍꯦ ꯁꯩꯇ ꯅꯨꯄꯤꯒꯁꯦ ꯁꯤꯟꯗꯅ ꯀꯣꯏꯕ ꯃꯥꯜꯂꯦ ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯌꯥꯝ ꯆꯣꯏꯕ ꯃꯥꯜꯂꯦ ꯁꯛꯇꯥꯁꯤꯒ ꯑꯔꯅꯣꯜ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯣꯔꯦꯍꯦ ꯁ꯭ꯌꯥꯝ ꯂꯩꯅꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ
Kayno sinlibo asinba sai hairo. Samitana khumge tawbani adubu lainana oina khumai. Kaisu nateda. Practical da note chinbada ningsingakpada dasya. Prem na amu kibani di haimalore. Rakesh ngasaidagi lainana kentin changapadu ude somda sanare amadi lingjelga wari muli pari suyauri. Rakesh na haidaklami sanare nangdi dari kyam parage. Larik bu kanana padoino padeda ado nangdi. Aidi larik pade. Adudi gaidawriba. Parina marak thalai. Mabura haise san chenerga leibane. Lingjel na amu. Adudi san sangom leiba tare ne. Parina aduni. Lingjel wahaido haidok luraga amukasu wakalda kanjai. Nushiba nanga wari sanabase. Aidi supen pende sibu karigino. Rakesh na adobai noidi kai jane. Parina yare dabai. Amarom laina do kai wakal daino khangde kopi do haijilami siamda. Laina na laurak da siam aya loi chole sidi. Rakesh khonjel do kadai danom takre haiduna mamai du lai thorai. Rakesh laina ubada mit guptana yengjakhirami. Wari asigi ahanba episode matang asida loishinjari. Wari asi patok jaba matamda soikiba lankiba yaurabasu mayamna pukjal chawna ngakpiramu. Channel asibu nungsibiduna like, subscribe amadi share tawbiba khawbigano.